Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Imphal Jiribam Lambi National Highway 37 matam kuinadagi semjin bidabi mayokta mafam kyada ngasi lambi tingbagi kongjang sangsilli Kendrigi Port Shipping amasung Ayush Mantri H.Bhavan Chanowal na hairi haukiba sahi mapan asida awang nungpok lamdamda mapung pana chokolagli Dr. Mohan Yadav ngasi Madhya Pradesh ki Mukhyamantri oina wasak lokre BJP lusingba Vishnu Dev Sai Chhattisgarh gi anoba Mukhyamantri oina ngasi wasak lorgani amasung Pakistan da Security Force amasung terrorist gi marakta khutthokna bagi thodokta security personnel kunmanga amasung terrorist kuntaret sire Imphal Jiribam Lambi National Highway 37 matam kuinadagi semjin bidabi mayokta mafam kyada ngasi lambi tingbagi kongjang changsilli pachoi amasung kumbongi mafam kyada miyam thoroktuna lambi tingbagi kongjang changsilli matam kuinadagi lambi asi semjin bidabana highway asida gari achoba chatpada upul thopana mafam madugi miyam da khudongcha daba kaya marum mayoknare hairaduna lambi asi sembinaba mari leinaba singda taksinduna lakibani Lambi asigi mafam khada lamdam adugi myoising thoroktuna lambi thingbadagi gari chasok chasinda apanba khara tokle maragasta security force singna thoning daba thokdok thoktanaba ngak sengi thorang lokhatli Kendrigi Port Shipping amasung Ayush Mantri H.Bhavan Chanowal na hairi haukiba sahi mapan asida awang nungpok lamdamda mapung phana chokhatlagli Naidili da pangtupa paugi mifam amada mantri na hai Narendra Modi na lusingba sarkar asina lamdam asigi connectivity hengathanba infrastructure phagathanbada ahenba miyeng changbaga loinana lamdam asa santi puraknaba honari Mangnai Pradhan Mantri na awang nungpok lamdam da ahenba miyeng changli awang nungpok lamdam asibu mapung phana chawkhathanaba bibhag kudimaki mantri sing amadi official sing thaduna chawkhatnaba honari Mantri hai Pradhan Mantri amana awang nungpok lamdam da humpu mari daksatpa asi Narendra Modi na ahanbani Mangnai sahi anigi manungda Kendragi Mantri sing chahum humpurithoi rak amasung sahi mapangi manungda chanipan rom laktuna awat apasing yengsinki Kendra na paikaliba thabak thorom sing matam chana paikatuna miyam da masigi kanaba phanganaba honari hainasu mahangna makha taki Siri Sonawal hai haukiba matam khara asida awang nungpok lamdam kaya yamna chawkhatlabage haibadu miyamna khangnarabani awang nungpok lamdam asi Bharat ki Power House Group ni haina Pradhan Mantri na phongdokkiba wafam nahongna ningsingladuna mahangna hai awang nungpok lamdam da tongan ba thabak thorom sing mai pakna paikhatli Mizoram da nauna khalaba mapan suba Rajya Vidhan Sabha ki sadasya sing Protem Speaker Lalpham Kimana ngarang wasak lokre sabagi luchingba amasung Mukhyamantri Laldu Homana sabagi anoba sadasya oina yanhana wasak loki sabagi ahuba numita Joram People's Movement gi Salphi Vidhan Sabha Kendri karakiba Lal Biak Jamabu yenaba leitana Vidhan Sabha gi adaksha oina khanki Nauna khalaba adaksana sabagi mifam ningthina chathanaba honabada sadasya singna mateng pangbinaba haijaki sabagi mifam da saruk yaraduna Mukhyamantri Laldu Homan hai Rajya sigi seltum phibam yenglaga sarkar asina thorang kya lokatle mang hai MLA singi thagi tolop hengalaroi amadi allowance sing pibagi thabak yengsilagani Anoba Rajya Vidhan Sabha asida ahan boina nupi sadasya ahum yauri sit nipu leba Rajya Vidhan Sabha asida ahan boina vote karapa mioi kulumdoi yauri Assam da Guwahati ki Lal Mati da State Task Force na sathagiba thihumbagi thabakta sasinaba sana amasung jalina oina lupa lakh ama mobile phone manga amasung sale oina lupa lakh ama hena mioi taruktagi phagatpa ngamle hairi Headquarter 101 area Bharat Lanmi amasung Rajya Sainik Board na sinduna Meghalaya gi West Garo Hills jila da laiba tura da ngarang ex-serviceman rally ama pangthokre Thoromdu da wangangbada Lok Sabha sadasya Agatha K Sangmana Defense Force sing na miyang gidamak kathokpaga loinana tawriba thabak sing thagatpa phongdokki manghai defense thabak tawba miyoi sing sahi nauna thabaktagi pothaba yauri amadi makoi singbu pungning thogatpa oina tongan ba scheme sing hawdokli Srimati Sangman hai Meghalaya Sarkar na Rajya da Sainik School ama lingnaba thorang sing lokhatle Atal Pension Yojana APY gi oina chaliba senba sahi asigi oina miyoi lakh 108 enroll tokhibaga loinana yojana asida haujuk phawbada mioi koti taruk hena enroll tokre wafam asi seltum mantraloi na ngarang phongdokhibani Social Security Scheme asi Pradhan Mantri Narendra Modi na inkumja listing ani tara mangagi me mapanda haudokhibani tabiriba pawasi Akasbani Imphal degini Dr. Mohan Yadav ngasi Madhya Pradesh ki Mukhyamantri oina wasak logre
Bhopal leba Motilal Nehru Stadium da pangthokpa thauram amada mahakpu Rajyapal Gangubhai Patel na thabak paiba amasung aron mangapagi wasak lauki. Thauram aduda Rajendra Shukla amasung Jagdish Diorabu Upamukhyamantri oina wasak lauki. Wasak laubagi thauramda Pradhan Mantri Narendra Modi, Griha Mantri Amit Shah, Dolgi National President JP Nadda, Ngaksel Mantri Rajnath Nachingba Sharu Yaki. Amaromda BJP lusingba Bishnu Dev Sai Chhattisgarh gi anoba Mukhyamantri oina ngasi wasak laurgani. Wasak laubagi thauram Raipur da pangthokani. Rajyapal Bishwabhushan Harichandna mahakpu thabak paiba amasung aron mangapagi wasak laubani. Thauram aduda Pradhan Mantri Narendra Modi, Griha Mantri Amit Shah, BJP National President JP Nadda, Kendra gi Mantri Dr. Mansukh Mandavina Singhba saru yagani. BJP lusingba Bhajanlal Sharma bo Rajasthan Legislative Party gi lusingba oina khankre. Ngarang Jaipur pangthokhiba BJP Legislative Party gi mifamda mahakpu dol gi lusingba oina yenaba leitana khankhibani. Mahakki maming asi hanagi Mukhyamantri Vasundhara Raje na prastab tawrakhibani. Mifam aduda Kendra gi Ngaksel Mantri Rajnath Singh saru yaki. Shri Bhajanlal Bharatpurdagi haurakibani amadi Sangarnagarda Vidhan Sabha Kendradagi ahanboina karakhibani. Srimati Dibya Kumari amasung Premchand Berawabu Upamukhyamantri oina khankre. Ajmeragi karakhiba Basudev Dev Nanina Vidhan Sabha gi Adyaksha oirgani. BJP Legislative Party gi mifam loirba matungda Bhajanlal Sharma amadi dolgi lusingba singna Rajyapal Kalraj Mishra ga unaduna sarkar semnaba dabi tawki. Pakistan da Security Force amasung terrorist singi marakta khutthongnabada security personnel kunmanga amasung terrorist kuntaret sire. Thogdok adu Khyber Pakhtunkhwa lamdamgi Dera Ismail Khan jila da thokkibani. Pokhaibe aba masak mathum sing yawba gari amana mafam adu leiba security force ki post tamna thomjilakibani. Maduda gari adu pokhairapadi miyoi sing adu laikhidabani. Bom pokhaiba aduna mafam adugi building sing mang tahanki. Thogdok adu Pakistan ki Taliban group Tehrik-e-Jihad Pakistan tawbani haina dabi tawrakli. Sahi kunithoi ki mamangda sangsad sakhiba attack ki ningsing thorong ngasi pangthokli. Lok Sabha Adyaksha Om Birla, Pradhan Mantri Narendra Modi, Griha Mantri Amit Shah, Congress lusingba Sonia Gandhi yauna lusingba kayana thogdok adu laikhidraba athoba singi mafamda ikai khumnaba utki. Inkumja lisingani amagi ngasigi numit asida terrorist singna sangsad sakhiba attack ta mafam aduda mathok toba Delhi Police ki jawan taruk sangsad ki security ani amasung mali ama laikhidabani. Numit asina lakpada Rashtrapati Draupadi Murmu na hai sahi kunithoi ki mamangda terrorist singi phataba wakhalona laibak asigi makok thongba lusingba sing hatnaba amadi Ganatantra gi mandir ni hainariba sangsad asibu mang tahanaba thoksil adu mafam adugi security force singna mai pahankide. Terrorist singi thorang adubu thauna pharaba security parcel singna mai pahankidaba adugi tawbimal laibak asina makhoi mafamda laman tonsilabani. Federal Bureau of Investigation ki Director Christopher A. Vera na lusingba awangba thaki kangbu amana ngarang Naidida leba Central Bureau of Investigation CBI ki headquarter da laki. Khongsat aduda FBI ki Director na CBI ki Director Pravin Sood amadi atai official singa wapam kya khana ki hari. FBI ki Director asina National Investigation Agency NIA ki headquarter su saki maduda mafam madugi official singa su unaki. Ahanba Premier League Football lisingani kulumdoi kunmari ngasidagi Imphal gi lamlong thongkhong da leba artificial turf ground da haurgani. All Manipur Football Association asinduna pangthokodba tharam asigi ahoba match da ASUFII ga Sagolban United ka sanagani. Bharat FIS Hockey Men's Junior World Cup lisingani kulumdoi gi semi final changle. Malaysia ki Kuala Lumpur da leba National Hockey Stadium da ngarang sanakiba quarter final match amada Bharat na Netherlands bu panjal mari ahum da thoikibani. Hayeng ahanba semi final da Bharat ka Germany ga sanaragani. Aroibada maroiba pau. Imphal Jiribam Lambi National Highway 37 matam kuinadagi semjan bidabig mayokta mafam kayada ngasi lambi thingbagi khongjang changsili. Kendra Port Shipping amasung Ayush Mantri Sarbanan Sonowal na hairi haukiba sahi mapan asida awang nongpot lamdamdam apung pana chakholagli. Dr. Mohan Yadav ngasi Madhya Pradesh ki Mukhyamantri oina wasak lokre, BJP lusingba Bishnu Dev Sai Chhattisgarh ki anoba Mukhyamantri oina ngasi wasak loragani amasung Pakistan da Security Force amasung terrorist ki marakta khut thongnabada security personnel kunmanga amasung terrorist kuntaret sire. Paulo Jare.